ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯆꯥꯎꯕꯒꯤ ꯃꯊꯟꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯥꯂꯦꯝ ꯍꯣꯠꯅꯕ ꯀꯟꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯊꯤꯀꯥꯗꯥꯔ ꯑꯃꯒꯤ ꯌꯨꯝꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯄꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯇꯥ ꯆꯥꯎꯕ, ꯉꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯅꯥꯀꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯁꯤꯗ ꯑꯩꯅ ꯂꯩ ꯈꯔ ꯃꯥꯔꯀꯦꯠꯇꯒꯤ ꯉꯔꯥꯡ ꯄꯨꯔꯛꯄꯅꯤ, ꯃꯗꯨ ꯊꯥꯖꯤꯟꯒꯗꯕꯅꯤ꯫ ꯒꯝꯂꯥꯁꯤꯡ ꯑꯗꯨꯗꯁꯨ ꯐꯔꯇꯤꯂꯥꯏꯖꯔ ꯈꯔ ꯍꯥꯞꯂꯒ ꯊꯥꯁꯤ꯫ ꯃꯁꯤꯡꯕꯨꯗꯤ ꯌꯥꯝꯗꯦ, 80 ꯈꯛꯇꯅꯤ꯫ ꯃꯗꯨ ꯍꯥꯟꯅ ꯊꯥꯖꯤꯜꯂꯒꯅꯦ ꯑꯩ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯍꯥꯏꯖꯔꯛꯂꯒꯦ, ꯃꯗꯨꯃ ꯍꯥꯟꯅ ꯍꯣꯠꯅꯁꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯨꯕꯦꯔꯒꯤ ꯃꯃꯥꯟꯅꯕ ꯊꯤꯀꯥ ꯇꯧꯃꯤꯟꯅꯕ ꯃꯨꯛꯈꯥꯏ ꯂꯥꯛꯂꯝꯃꯤ꯫ ꯚꯥꯏ ꯀꯨꯕꯦꯔ, ꯒꯨꯗ ꯃꯣꯔꯅꯤꯡ, ꯀꯝꯗꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯀꯣ? ꯑꯩꯁꯨ ꯅꯈꯣꯏꯗ ꯀꯣꯏꯊꯣꯔꯛꯀꯦꯅ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯤ, ꯍꯦꯛꯇ ꯁꯪꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯕꯅꯤ꯫ ꯃꯣꯔꯅꯤꯡ ꯚꯥꯏ, ꯂꯦꯡꯁꯤꯟꯕꯤꯔꯣ, ꯁꯣꯝꯗ ꯐꯝꯕꯤꯌꯨ꯫ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯁꯪꯒꯥꯏꯁꯤꯗ ꯂꯥꯛꯄꯁꯤꯕꯨ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯒ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ? ꯀꯔꯝꯕ ꯑꯔꯨꯕ ꯊꯕꯛ ꯂꯩꯔꯒꯦꯅꯦ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯌꯥꯝ ꯂꯨꯕ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯅ ꯊꯥ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 10 ꯃꯨꯛꯇꯪ ꯁꯥꯡꯕ ꯂꯝꯕꯤ ꯑꯃ ꯀꯣꯏꯂꯥꯁ ꯊꯥꯅꯕꯒꯤ ꯋꯥꯛ ꯑꯣꯔꯗꯔ ꯑꯃ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯈꯔ ꯋꯥꯠꯂꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯑꯅꯤꯅ 50-50 ꯄꯨꯊꯣꯛꯅꯔꯒ ꯊꯕꯛ ꯑꯁꯤ ꯍꯣꯠꯅꯔꯁꯤꯔ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ꯫ ꯁꯦꯜꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯄꯣꯠꯅꯤꯗ꯫ 50% ꯋꯥꯛ ꯂꯣꯏꯕꯒ ꯇꯪꯈꯥꯏ ꯑꯃ ꯍꯦꯛꯇ ꯀꯥꯏꯕ ꯌꯥꯔꯦ, ꯑꯗꯨꯒ ꯐꯤꯅꯤꯁꯤꯡ ꯂꯣꯏꯔꯒ ꯍꯦꯛꯇ ꯀꯥꯏꯊꯣꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯤꯃꯇꯪꯗꯤ ꯂꯧꯁꯤ ꯍꯥꯏꯕꯕꯨ ꯚꯥꯏꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯄꯥꯎꯅꯤꯅꯦ꯫ ꯚꯥꯏꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯗꯤꯅꯔ ꯑꯃ ꯀꯣꯡꯕ ꯇꯥꯔꯦ꯫ ꯃꯐꯝꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯑꯅꯧꯕꯤ ꯑꯃꯅꯤ ꯄꯨꯔꯛꯂꯒꯦ ꯁꯦꯕꯥꯔꯤ ꯑꯣꯏꯅꯕ꯫ ꯍꯟꯗꯛꯇꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯅꯤꯀꯣ ꯄꯨꯔꯛꯇꯣꯏꯁꯦ꯫ ꯑꯩꯗꯤ ꯃꯁꯛ ꯐꯖꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯀꯣ ꯚꯥꯏ꯫ ꯑꯗꯣ ꯑꯥꯗ ꯚꯥꯏꯒꯤ ꯒꯝꯂꯥ ꯁꯦꯝꯂꯤꯕ ꯑꯍꯜ ꯑꯁꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯇꯥ ꯆꯥꯎꯕ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯑꯩ ꯃꯥ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯀꯔꯤ ꯇꯧꯔꯒꯦ ꯚꯥꯏ? ꯇꯥ ꯆꯥꯎꯕ ꯑꯍꯜ ꯑꯁꯤꯕꯨ ꯍꯪꯂꯤꯕꯗꯤ ꯑꯍꯜꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦꯅꯦ? ꯍꯥꯏꯌꯨꯅꯦ꯫ ꯇꯥ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ, ꯃꯃꯤꯡꯅ ꯃꯥꯂꯦꯝ ꯀꯧꯕꯅꯤ꯫ ꯂꯥꯏꯔꯤꯛꯄꯨꯗꯤ ꯌꯥꯝ ꯍꯩ ꯍꯥꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥꯅ ꯇꯝꯃꯤ꯫ ꯑꯗꯨꯒ ꯚꯥꯏꯒꯤꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯒꯤ ꯃꯔꯝ ꯈꯪꯅꯤꯡꯗꯨꯅ ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯆꯨꯝꯃꯤ ꯚꯥꯏ, ꯇꯥ ꯆꯥꯎꯕꯁꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕꯅꯤ꯫ ꯊꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯂꯨꯄꯥ 25,000 ꯄꯤꯔꯤ꯫ ꯃꯍꯥꯛ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯍꯣꯠꯅꯕ ꯀꯟꯕ, ꯃꯊꯧꯅꯥ ꯂꯩꯕ, ꯊꯣꯡ ꯊꯥꯛꯄ ꯌꯥꯝꯅ ꯍꯩꯕ, ꯊꯕꯛ ꯑꯃ ꯇꯧꯁꯤ ꯍꯥꯏꯕꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯍꯜ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯊꯝꯂꯤꯕꯁꯦ꯫ ꯑꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀ꯭ꯂꯥꯁ 12 ꯇꯝꯂꯤ, ꯃꯊꯪ ꯆꯍꯤꯗ ꯑꯦꯛꯖꯥꯝ ꯄꯤꯗꯣꯏꯅꯤ꯫ ꯃꯈꯣꯏ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯂꯤꯔꯛꯏ꯫ ꯁ꯭ꯀꯨꯜꯗꯨꯗ ꯇꯣꯞꯄꯔ ꯑꯣꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅꯤꯁꯨ ꯍꯥꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯔꯦꯡꯛ 2-3ꯗ ꯑꯁꯨꯝ ꯇꯥꯕ, ꯑꯃꯨꯛꯇꯪꯗꯤ ꯇꯣꯞ 1 ꯇꯥꯒꯦ ꯀꯥꯏ ꯍꯥꯏꯕꯁꯦ ꯉꯝꯗꯦ ꯍꯥꯏꯅ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏ꯫ ꯃꯥꯂꯦꯝꯅ ꯑꯁꯨꯝ ꯔꯦꯡꯛ 1ꯗ ꯇꯥꯗꯨꯅ ꯂꯩ ꯍꯥꯏꯔꯤꯅꯦ꯫ ꯏꯆꯥꯅꯨꯄꯤꯁꯦ 12 ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯒ ꯃꯄꯥꯜꯗ ꯁ꯭ꯇꯗꯤ ꯇꯝꯕ ꯊꯥꯕꯤꯌꯨꯅ ꯃꯁꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯏꯝꯐꯥꯜꯗ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯍꯟꯕꯅꯤ꯫ ꯑꯗꯣ ꯐꯔꯦ, ꯑꯩ ꯍꯣꯔꯦꯟ ꯄꯥꯔꯇꯤ ꯀꯝ ꯗꯤꯅꯔꯗꯨꯗ ꯊꯦꯡꯅꯔꯁꯤ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯍꯣꯔꯦꯟ ꯉꯟꯅ ꯍꯧꯁꯤꯀꯣ꯫ ꯑꯩꯗꯤ ꯊꯦꯡꯕ ꯄꯥꯝꯖꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯁꯥꯍꯦꯕ, ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯇꯧꯁꯤꯒꯦ? ꯁꯥꯍꯦꯕꯅ ꯂꯩꯔꯛꯂꯤꯕ ꯂꯩ ꯆꯥꯔꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ, ꯂꯣꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯖꯩꯗꯣ꯫ ꯇꯥ ꯆꯥꯎꯕ, ꯉꯁꯤ ꯑꯌꯨꯛꯀꯤ ꯑꯣꯏꯅꯗꯤ ꯃꯁꯤꯅ ꯂꯣꯏꯔꯦ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯃꯕꯨꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯄꯨꯕ ꯇꯇꯥ 10 ꯔꯣꯝ ꯂꯥꯛꯀꯅꯤ꯫ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯊꯪꯕ ꯈꯔ ꯀꯨꯠꯄ ꯖꯒꯥ, ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯊꯣꯟꯒꯗꯕꯅꯤ꯫ ꯃꯗꯨ ꯇꯥꯗꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯣ꯫
ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯄꯦꯃꯦꯟ ꯇꯧꯔꯝꯂꯕꯅꯤ ꯉꯔꯥꯡ꯫ ꯁꯥꯍꯦꯕ, ꯑꯩꯒꯤ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨꯗꯒꯤ ꯂꯨꯄꯥ 5,000 ꯈꯛꯇ ꯄꯤꯕꯤꯌꯨꯕ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯒꯗꯕ ꯑꯃ ꯂꯩ, ꯃꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯍꯌꯦꯡꯁꯤ ꯂꯥꯁ ꯗꯦꯠꯅꯦꯅ ꯇꯝꯃꯤ꯫ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯧꯕꯅꯤ ꯍꯟꯗꯛꯁꯦ꯫ ꯑꯣ, ꯍꯣꯏ ꯗꯥꯗꯥ, ꯑꯩ ꯍꯌꯦꯡ ꯅꯪꯅꯕ ꯄꯤꯔꯒꯦ꯫ ꯉꯁꯤꯗꯤ ꯑꯩ ꯀꯦꯁ ꯑꯃꯠꯇ ꯂꯩꯇꯦ, ꯁꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯈꯔ ꯊꯦꯡꯅ ꯂꯥꯛꯀꯅꯤ, ꯅꯥꯏꯠꯇ ꯗꯤꯅꯔ ꯄꯥꯔꯇꯤ ꯑꯃ ꯂꯩ꯫ ꯒꯦꯠꯀꯤ ꯁꯣꯒꯗꯣ ꯐꯖꯅ ꯂꯣꯟꯁꯤꯜꯂꯣ, ꯑꯗꯨꯒ ꯁꯣꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯈꯪꯅꯕꯤ ꯃꯐꯝꯗꯨꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯁꯥꯍꯦꯕ, ꯑꯩ ꯁꯣꯏꯗꯅ ꯊꯝꯖꯔꯝꯂꯒꯦ꯫ ꯆꯥꯎꯕꯅ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯥꯕ, ꯑꯩꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯄꯩꯁꯥ ꯍꯥꯏꯕꯗꯣ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ, ꯄꯤꯔꯛꯂꯕꯣ? ꯍꯌꯦꯡ ꯂꯥꯁ ꯗꯦꯠꯅꯤꯀꯣ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯈ꯭ꯔꯕꯅꯤ, ꯑꯩ ꯈꯛꯇ ꯉꯥꯏꯕꯨ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯄꯥꯕ, ꯏꯆꯥꯒꯤꯕꯨ ꯇꯧꯗꯕ ꯌꯥꯔꯤꯕꯗꯣ ꯑꯩꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯁꯥꯍꯦꯕ, ꯀꯨꯕꯦꯔꯅꯁꯨ ꯍꯌꯦꯡ ꯄꯤꯒꯦ ꯍꯥꯏꯔꯛꯄꯅꯤ, ꯄꯤꯖꯔꯛꯀꯅꯤꯗ ꯁꯣꯏꯗꯅ꯫ ꯑꯗꯣ ꯉꯁꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯂꯕꯒꯦ ꯏꯆꯥꯅ? ꯆꯥꯛꯇꯤ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕ, ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ, ꯏꯟꯁꯥꯡꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯈꯔ ꯂꯩꯔꯤ, ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯁꯦ꯫ ꯑꯩꯗꯤ ꯍꯋꯥꯏ ꯌꯥꯝꯅ ꯄꯥꯝꯖꯩꯌꯦ ꯄꯥꯕ꯫ ꯑꯗꯣ ꯏꯆꯥ ꯃꯥꯂꯦꯝ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ ꯂꯨꯔꯕꯅꯤꯀꯣ꯫ ꯏꯆꯥꯅ ꯆꯥꯎꯔꯦ ꯁꯥꯡꯂꯦ ꯍꯥꯏꯗꯨꯅ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯐꯠꯇ꯭ꯔꯕꯁꯤꯡꯒ ꯇꯤꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯇꯝꯂꯤꯕ ꯃꯍꯩ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯍꯩꯔꯛꯇꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯕꯁꯤꯅꯤ꯫ ꯃꯄꯥ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯏꯆꯥꯗ ꯇꯥꯍꯟꯕ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯣꯠꯅꯁꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯍꯣꯏ ꯄꯥꯕ, ꯑꯩꯒꯤ ꯕꯦꯁ ꯑꯣꯐ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯖꯣꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯁꯦ ꯀꯔꯞꯁꯟ ꯇꯧꯕꯅꯤꯅ꯫ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯥꯔꯚꯤꯁ ꯖꯣꯕ ꯑꯃꯗꯤ ꯄꯥꯝꯖꯩ, ꯃꯗꯨ ꯐꯪꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯤꯀꯥꯗꯥꯔ ꯀꯨꯕꯦꯔꯒꯤ ꯃꯌꯨꯝꯗ ꯆꯥꯎꯕ ꯁꯦꯜ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯁꯥꯍꯦꯕ, ꯉꯁꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯂꯨꯄꯥ 5,000 ꯈꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕꯗꯣ ꯑꯩ ꯃꯗꯨꯒꯤ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯃꯗꯨꯃꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯕ꯫ ꯏꯍꯦ, ꯑꯩꯗꯤ ꯉꯔꯥꯡ ATMꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯀꯥꯎꯔꯝꯂꯦꯗꯅ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯗꯥꯔ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯗꯤꯅꯔ ꯑꯃ ꯌꯥꯎꯔꯨꯕꯗꯒꯤ ꯄꯨꯝꯀꯥꯎ ꯍꯦꯛ ꯀꯥꯎꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃꯁꯨ ꯉꯟꯅ ꯆꯠꯀꯗꯕ ꯂꯩꯔꯤ꯫ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯔꯒꯦꯀꯣ ꯇꯥꯆꯧꯕ, ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯑꯩ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯤꯔꯒꯦ, ꯂꯦꯠ ꯐꯥꯏꯟꯒ ꯀꯣꯟꯅꯅ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ꯫ ꯍꯣꯏ ꯁꯥꯍꯦꯕ, ꯍꯌꯦꯡꯁꯤꯃꯗꯤ ꯁꯣꯏꯕꯤꯒꯅꯨ꯫ ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯇꯗꯅ ꯁꯥꯍꯦꯕꯇ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯃꯗꯨꯃꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯣ ꯉꯁꯤꯗꯤ ꯀꯔꯝꯕ ꯊꯕꯛ ꯇꯧꯁꯤꯒꯦ ꯁꯥꯍꯦꯕ? ꯇꯥꯆꯧꯕ, ꯉꯔꯥꯡ ꯂꯩꯕꯥꯛ ꯊꯥꯔꯝꯕ ꯑꯗꯨ ꯈꯔ ꯕꯦꯂꯦꯟꯁ ꯅꯥꯏꯕ ꯋꯥꯠꯂꯤ, ꯃꯗꯨ ꯇꯥꯆꯧꯕꯅ ꯕꯦꯂꯦꯟꯁ ꯅꯥꯏꯅꯕ ꯈꯔ ꯁꯦꯝꯕꯤꯔꯝꯃꯨ꯫ ꯃꯗꯨ ꯂꯣꯏꯔꯒ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤꯃꯁꯨ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯝꯃꯨ, ꯃꯗꯨꯒ ꯑꯗꯨꯝ ꯌꯥꯔꯅꯤꯗ꯫ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ꯫ ꯇꯥꯗꯅ ꯈꯔ ꯌꯨꯝꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯕꯦꯔ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ? ꯏꯆꯥꯅꯨꯄꯥꯒꯤ ꯁꯦꯜꯁꯤꯡ ꯑꯁꯤꯅ ꯀꯅꯥꯗ ꯍꯪꯂꯒ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯒꯅꯤ? ꯑꯩꯁꯦ ꯏꯆꯥꯒꯤ ꯃꯅꯤꯡ ꯐꯥꯎꯕ ꯍꯦꯛ ꯊꯨꯡꯍꯟꯕ ꯉꯝꯗꯦꯗꯀꯣ ꯇꯧꯔꯤꯁꯦ꯫ ꯆꯥꯎꯕ ꯋꯥꯈꯜ ꯋꯥꯔꯝꯃꯤ ꯃꯆꯥꯒꯤꯗꯃꯛ ꯈꯟꯕꯗ꯫ ꯀꯨꯕꯦꯔꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯎꯕ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯨꯈꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯂꯦꯝ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯂꯥꯛꯇꯕꯒꯤ꯫ ꯃꯥꯂꯦꯝ ꯁ꯭ꯀꯨꯜꯗ ꯂꯥꯛꯃꯟꯗꯕꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯑꯩꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕꯒꯤ ꯁꯦꯜ ꯂꯧꯔꯨꯅꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗꯪ ꯎꯖꯔꯝꯒꯗꯕꯅꯤ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯕꯁꯦ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤꯀꯣ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯤꯌꯥ ꯃꯥꯂꯦꯝꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫
ꯑꯣ ꯑꯩꯗꯤ ꯗꯥ ꯃꯥꯂꯦꯝꯁꯦ ꯁ꯭ꯀꯨꯜꯗ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯂꯥꯡꯃꯟꯗꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯝꯕꯅꯤ ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯇ꯭ꯔꯗꯤ ꯄ꯭ꯔꯤꯌꯥ ꯑꯩ ꯀꯩ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯇꯝꯊꯣꯛꯄꯕꯨ ꯏꯀꯥꯏꯖꯩꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯋꯥꯔꯤꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯈꯣꯏꯅ ꯇꯥꯔꯒ ꯅꯣꯛꯅꯒꯅꯤꯗ ꯑꯗꯣ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯥꯁꯤꯒ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯑꯁꯨꯝ ꯆꯨꯝꯅ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯌꯨꯝ ꯍꯥꯏꯕꯁꯤꯗꯤ ꯁꯦꯜ ꯊꯨꯝ ꯄꯥꯔꯒ ꯀꯥꯟꯗ ꯐꯖꯅ ꯁꯥꯕ ꯌꯥꯏꯗ ꯂꯨꯔꯤꯕꯗꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯊꯧꯒꯜꯂꯣꯟ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯗꯥ ꯃꯥꯂꯦꯝꯗ ꯑꯩꯅ ꯀꯜꯂꯛꯆꯕ ꯒꯨꯟ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯈꯔ ꯌꯥꯎꯖꯕꯗꯨ ꯑꯗꯨꯒꯤ ꯄꯥꯈꯠꯆꯗꯅ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯨꯔꯒꯦꯅ ꯂꯥꯛꯄꯅꯤꯗ ꯀꯔꯤ ꯑꯋꯥꯕ ꯂꯩꯔꯒꯦ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤꯗꯅ ꯏꯀꯥꯏꯒꯅꯨ ꯍꯥꯏꯕ ꯗꯥꯁꯤ ꯍꯥꯏꯌꯣ ꯄ꯭ꯔꯤꯌꯥ ꯑꯩ ꯍꯥꯏꯕ ꯏꯀꯥꯏꯖꯩꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥꯇꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯅ ꯃꯤꯒꯤ ꯌꯨꯝꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯄꯅꯤ ꯕꯕꯥꯗꯣ ꯑꯩꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯁꯦꯜ ꯂꯧꯔꯅꯤ ꯍꯥꯏꯔꯒ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯁꯦල් ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯁꯨꯝ ꯆꯠꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯡꯗ ꯂꯤꯊꯣꯛꯄꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯗꯥ ꯃꯥꯂꯦꯝꯅ ꯉꯁꯥꯏꯗꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯒ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯕꯁꯤꯗꯤ ꯍꯣꯏ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯂꯤꯊꯣꯛꯂꯣꯏꯀꯣ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤꯗꯣ ꯑꯩ ꯗꯗꯥ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯑꯔꯩꯕ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯗꯗꯥꯒꯤꯗꯃꯛ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯑꯗꯨ ꯇꯧꯈ꯭ꯔꯕꯅꯤ ꯐꯣꯇꯣ ꯍꯥꯏꯔꯦ ꯑꯩꯒꯤ ꯐꯣꯟꯗ ꯂꯣꯏꯅ ꯌꯥꯎꯔꯒ ꯂꯩ ꯁꯤꯒꯅꯦꯆꯔꯕꯨꯗꯤ ꯑꯩꯅ ꯃꯥꯟꯅꯅꯕ ꯁꯦꯝꯂꯒ ꯍꯣꯠꯅꯔꯝꯂꯕꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯩꯍꯦ ꯅꯨꯄꯤꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯕꯁꯦ ꯁꯤꯡꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕ ꯑꯣꯏ ꯍꯥꯏꯅꯩ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯑꯩꯗꯤ ꯑꯗꯣ ꯑꯩ ꯕꯕꯥꯅ ꯁꯦꯜ ꯍꯦꯛ ꯄꯤꯔꯛꯄꯒꯅꯦ ꯁꯦꯟꯗꯣꯏ ꯈꯔ ꯍꯥꯞꯂꯒ ꯄꯨꯟꯅ ꯁꯤꯡꯂꯛꯀꯦꯀꯣ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯦ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯁꯦꯟꯗꯣꯏ ꯀꯣꯟꯅꯅ ꯄꯤꯒꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯗꯗꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯗꯤꯃꯥꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯥꯟꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯗꯤꯃꯥꯟꯅꯣꯅꯦ ꯑꯩꯅ ꯄꯤꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯄꯤꯕ ꯉꯝꯂꯣꯏꯀꯣ ꯄ꯭ꯔꯤꯌꯥ ꯍꯥꯏꯒꯦꯗꯤ ꯈꯟꯕ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯉꯝꯗꯕ ꯑꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯩꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟꯗꯣ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯃꯗꯨ ꯐꯥꯎꯕꯗꯪꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤꯌꯦ ꯑꯗꯣ ꯗꯥ ꯃꯥꯂꯦꯝ ꯊꯦꯡꯂꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯒꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯒꯥꯔꯤ ꯊꯧꯕꯗꯣ ꯌꯦꯡꯗꯅ ꯊꯧꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯨꯏ ꯑꯉꯥꯎꯕ ꯌꯥꯝ ꯂꯩꯔꯕꯅꯤ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯀꯥꯔꯇꯨꯟ ꯋꯦꯕ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯂꯒꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯏꯔꯦꯟ ꯀꯥꯔꯇꯨꯟ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯏꯁꯥꯗ ꯐꯥꯎꯔꯛꯄ ꯏꯊꯤꯜꯁꯤꯡ ꯑꯗꯨꯕꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯝꯃꯨ